Online Manipuri Kuki Pao Miyeng Tabiro Pumna Puthoi Laishramna Kurumjari Ahanbada Maroiba Pao Yumbuna rental labor Nupi Machagi Kada spy camera Thamnambadagi Fari Haidi New Delhi the coaching Yaunabagi Damakta rental labor Nupi Macha Amagi Kada Chahi Kuntra Suraba Yumbuna spy camera Thamduna Yinglambadagi Fari Haidi Yumbunu Pasina rental labor Nupi Macha Asegi bedroom Matakta Panba electric bulb holder Amadi Barum the spy camera Thamnam Kihari Yumbunu Pasina Nupi Asigi Kada Toina electric repair Tauribani Haiduna Changlakpa asida chingnabadagi check tawruba matamda spy camera sing asi thengnarakibani tungda nupi asina police ta report tawruba matong yumbu adu fagat khibaga loinana left off ani amadi nupi macha asagi fi thongdaba videos kaya amasu fagat pangamki hairi makha tarakpa update Kuki Meheroi ani ne Hindu classmate sing da sansa pizarubagi Assam da wathok oikre Assam gi Kamrup district ta laiba missionary school amada Tamba Kuki Meheroi anina tiffin break ta Hindu classmate sing da san thongba pijarubagi irang horakre agency gi paun hai lower Assam Kamrup district ki Rani police station na konba ande visually da laiba Carmen school campus ta thokibani school asida Tamba Manipuri ki Kuki Meheroi anina tiffin break ta san thongba makhoi gi Hindu classmate sing da pizza ki wafam khangnarakpadagi numit nipani chupna pak sana protest ta dharakibani Miyoi cha kayana school gate ta protest tawduna changthok kangsin da apan bapirak padagi school asagi chahi tangkhai gi pangthok kadaba exam gi thabak thoram sing da chauna apan ba oikre khongjang jangsin bada sarugya khiba mama mapa sing na macha sing da san thongba pizza ba Meheroi ani gi mathakta chapchaba action lokhatna ba demand tawki amadi school administrator gi maikai dagi thausadana leibagi mawong bukan na yaning da ba fongdoki Thaudo asigi matang da guardian humphumapana khuyek piduna Palasavari revenue circle gi circle officer da su cherol piduna wakat kre complaint adogi matung tha sigi taraga mapanda school asida class 8 tambaga loinana hostel da laiba Manipur dagi Kuki Meheroi anina tiffin break ta Hindu classmate sing da pizza khibani masigi matang da school asigi principal na watho asi loishan na ba chapchaba tharang amata lokhatana lairi haina supen da fongdoki DSP Kamruf Razik Kumar Saikiana India Today NE da fongdoki bada Meheroi sing da san thongba pizza rubagi wathok thokpaga wafam tare amadi case ama register tawduna thijinbagi thabak chathari khongjang changsiliba singa police kangbuga Wari sanaduna police ki maikai degi thijinbagi thabak chathabaga loinana chap chaba step ama launa ba hotnari haibagi thajaba piduna irang laksin na ba hotnaki local community amasung authorities singi marakta warusin purakna ba kan mathabak lokhale hari Assam Rifles amasung Kangpokpi da operator ramba mapan suba amasung kunithoi suba Assam Rifles Jammu and Kashmir da chatkhaba matungda hauzik fawoda makhoi ki mahut sinnana ba CRPF ki company mari thunglare wathoriba company sing su athoba da thunglaragani state asida nauna thunglaraba CRPF ki Sing asi Kuki Soo Millitants sing da hena akan mamieng thamgadawri militant sing camp sing dagi Lengba Yararoi dawri Assam Rifles ki mahut sinduna nauna thunglaraba CRPF ki Kangbu sing adu kunithoi suba Assam Rifles na leiramba Kangpokpi Morbung Dolai Thabi amasung Galjang chingba sing Kuki sing na manung hanjina taba area sing da deploy tawba hore awang bathak ki source asina haribadi Assam Rifles ki mahut sinduna lakliba CRPF sing asi T Gamnom da leiriba Kuki Revolutionary Army KRA amasung Kuki Liberation Army KLA gi camp sing asida ahen maming thamduna makhoi gi movement sing monitor tawgadawri CRPF ki company sing asi laktringai mamangda jaga sing asida CRPF ki personnel sing changsin naba coordinate tawnabagi damakta CRPF ki makok thongba official sing hanana Imphal da thunglarabani loinana CRPF ki Kangbu sing na Imphal da thunglaraba matungda anti drone gun na chingba sing loina rakhibani Myanmar dagi jungle welfare training ningthina fanglaba Kuki militant sing changsin kre haibagi paw leibedagi miyamda pakhatpa amasung akiba kaya lairiba asiga mari leinana border da security ki section tharang hanadagi hena kankhatle adubo army ki source matung inadi hauzik fawbagi oina Kuki militant sing adu hauzik fawbagi oina lamkhai lana changse lakpa leitri adubu intelligence source ki matung inadi unit amada kadar kuntra na saraga lamkhai lana changse laklaba September 19 da maidai khulsing da attack torokpa yai haibagi thajaba lairibani center ki maikai dagi di Manipur da yengthina riba community ani gi marakta lairiba umkhana ba si warosin product santi oina leiba pamli home ministry ki maikai dagi Myanmar dagi Ain kaina mitop sing sangsil lakta bana free movement regime kakhat pa yauna border fencing khabagi thabak khumang yangsin na sangsili haina fongdo khrabasu nauna Kuki militant chamapon rom sangsil lakre hariba asina center na honariba sing adu aremba tahale hairi